ꯑꯗꯨꯕꯨ ꯃꯤꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯅ ꯑꯁꯨꯛ ꯋꯥꯅ ꯈꯥ ꯆꯤꯛꯇꯅ ꯃꯤꯒꯤ ꯃꯈꯥꯗ ꯇꯪꯖꯔꯒ ꯍꯤꯡꯂꯒ ꯅꯪꯅꯁꯨ ꯀꯩꯝꯇ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯆꯤꯜ-ꯏꯄ꯭ꯋꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯒ ꯃꯤꯅ ꯅꯪꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯋꯥꯊꯣꯛꯁꯦ ꯊꯣꯛꯅꯕ꯭ꯔꯣꯅ? ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯗ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯃꯆꯦꯅ ꯀꯞꯄꯗꯨ ꯎꯔꯒ ꯊꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯅ "ꯏꯆꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ. ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯆꯦ." ꯍꯌꯦꯡꯃꯛ ꯅꯃꯥꯟꯅꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯇꯨꯡ ꯑꯃꯨꯛ ꯈꯟꯅ ꯆꯩꯅꯕꯒꯤ ꯄꯥꯎ ꯇꯥꯔꯒꯗꯤ ꯅꯪ ꯏꯆꯦꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯍꯦꯝꯕꯒ ꯃꯃꯥ ꯏꯔꯩꯃꯒꯁꯨ ꯉꯟꯇꯥꯅ ꯄꯨꯔꯦꯟ ꯍꯣꯏꯗ ꯊꯨꯡꯂꯔꯦ꯫ ꯍꯦꯝꯕꯗꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯈ꯭ꯔꯦ, ꯏꯔꯩꯃꯗꯤ ꯁꯅꯥꯔꯩꯒ ꯄꯨꯜꯂꯤ꯫ ꯁꯅꯥꯔꯩꯅ "ꯎꯗꯕ ꯀꯨꯏꯔꯦ, ꯂꯥꯛꯎ ꯂꯥꯛꯎꯅ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦꯅꯦ꯫ ꯍꯣ ꯑꯩꯁꯨꯅꯦ ꯂꯥꯛꯀꯦ ꯇꯧꯕ, ꯑꯗꯨꯗ ꯊꯕꯛꯅ ꯍꯦꯛꯇ ꯌꯥꯗꯕ꯫ ꯀꯨꯏꯔꯔꯣꯏ, ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯂꯥꯛꯑꯗꯧꯕꯅꯤ ꯏꯃꯧꯕꯨ ꯂꯥꯛꯑꯒꯗꯤ." "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯍꯦꯝꯕꯕꯨ ꯂꯨꯍꯣꯡꯗꯧꯔꯕ꯭ꯔꯣ?" ꯍꯣꯡꯗꯧꯔꯦ, ꯀꯨꯏꯔꯔꯣꯏꯗ꯫ ꯏꯃꯧꯗꯣ ꯃꯁꯛꯅꯒ ꯅꯨꯡꯁꯤꯔꯤꯕ, ꯏꯪꯅ ꯏꯪꯉꯤꯕ." "ꯑꯁ, ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯔꯦꯗ, ꯅꯆꯥꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯄꯣꯛꯂꯕꯅꯤꯅ꯫ ꯃꯃꯥ ꯋꯥꯔꯤ ꯈꯪꯗꯅ ꯅꯃꯧ ꯄꯨꯟꯁꯤꯜꯂꯛꯀꯗꯧꯔꯦꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯨꯄꯤꯒꯤ ꯋꯥꯔꯤꯕꯨ ꯍꯧꯔꯕ ꯄꯨꯛ ꯍꯧꯒꯠꯇꯅꯅꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ꯫ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯃꯁꯤ." ꯍꯥꯏꯅ ꯅꯪꯗꯤ ꯅꯆꯥꯅꯨꯄꯥ 2 ꯁꯨꯕꯅꯤꯅ ꯐꯩꯗꯣ, ꯅꯃꯧ ꯐꯪꯂꯕꯅꯤꯅ ꯀꯩꯝꯇ ꯋꯥꯕꯗꯨꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯕ꯫ "ꯍꯣꯏꯅꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯋꯥꯗꯦꯗ. ꯑꯗꯣ ꯁꯨꯝ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯁꯤꯃꯇꯪꯒ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯕꯗ ꯋꯥꯗ꯭ꯔꯦꯗꯅ꯫ ꯑꯗꯣ ꯏꯃꯧꯗꯨ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯇꯧꯅꯕ. ꯅꯣꯡꯃꯃꯨꯛ ꯄꯨꯟꯅ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯁꯨ ꯊꯕꯛ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤ ꯐꯔꯛ ꯇꯥꯔꯦ." "ꯍꯣꯏꯗ, ꯌꯥꯏꯗ. ꯁꯣꯏꯗꯤ ꯁꯣꯏꯒꯅꯨꯀꯣ." "ꯁꯣꯏꯔꯣꯏ. ꯅꯃꯧ ꯏꯃꯧꯅꯦ ꯃꯁꯛ ꯈꯪꯅꯍꯟꯁꯤ." ꯁꯣꯝꯗ ꯃꯔꯨꯞꯈꯩꯗꯨ ꯄꯨꯜꯂꯞ ꯄꯨꯜꯂꯤ꯫ ꯄꯨꯔꯦꯟꯗꯤ ꯑꯇꯩ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯤ꯫ ꯃꯩꯔꯥꯕꯅ "ꯍꯦꯝꯕ, ꯅꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯛ ꯈꯔ ꯐꯖꯕꯤ, ꯁꯛ ꯀꯥꯛꯇꯛ ꯇꯧꯕꯤ ꯑꯃ ꯌꯥꯎꯔꯤꯅꯦ꯫ ꯃꯗꯨ ꯑꯩꯅ ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯤ. ꯅꯪꯅ ꯈꯔ ꯌꯥꯅꯕ ꯁꯤꯟꯕꯤꯕ ꯇꯥꯔꯦ." ꯖꯦꯝꯁꯅ ꯈꯨꯝꯂꯩ꯫ "ꯀꯗꯥꯏꯗꯒꯤ ꯋꯥꯏꯁꯟꯗꯅ ꯀꯔꯝꯕ ꯅꯥꯔꯣꯜꯗ ꯑꯃꯨꯛ ꯊꯦꯡꯅꯔꯨꯏꯕ ꯅꯪꯅ? ꯅꯨꯡꯁꯤꯅ ꯀꯣꯏꯅꯧꯅꯕꯨ ꯇꯝꯃꯒꯗꯤꯅꯦ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤ." "ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯐꯦꯛꯇ꯭ꯔꯤꯗꯕꯨ ꯁꯛ ꯀꯥꯛꯄ ꯅꯨꯄꯤꯕꯨ ꯌꯥꯎꯕ꯭ꯔꯅꯦ?" "ꯌꯥꯎꯕꯅꯤ. ꯈꯖꯤꯛ ꯈꯔꯥꯛꯀꯅꯗꯤ ꯀꯥꯏꯗꯣ ꯁꯥꯊꯤꯅ ꯀꯥꯈ꯭ꯔꯖꯥꯠꯅꯤ." "ꯃꯃꯤꯡꯕꯨ ꯀꯩ ꯀꯧ ꯍꯥꯏꯒꯦ?" "ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯅꯣꯏ ꯅꯄꯥ ꯀꯧꯕꯅꯤ." "ꯀꯩ ꯃꯤꯡꯅꯤꯒꯦ ꯑꯗꯨꯗꯤ? ꯅꯪ ꯑꯃ ꯃꯊꯣꯡ ꯂꯥꯏ ꯆꯥꯗꯦ ꯑꯣꯏꯕ." "ꯅꯪꯅ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯛꯇꯅꯤꯅꯦ." ꯁꯂꯥꯏꯗꯨ ꯅꯣꯛꯃꯤ ꯈꯨꯝꯂꯩ꯫ "ꯅꯣꯏ ꯅꯄꯥ ꯍꯥꯏꯕ ꯃꯤꯡꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯐꯥꯎ ꯇꯥꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ." "ꯑꯗꯨꯅꯅꯤ ꯅꯨꯄꯤꯗꯣ ꯁꯛ ꯌꯥꯝ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ. ꯃꯤꯡ ꯍꯥꯏꯕꯕꯨ ꯅꯣꯏ ꯅꯄꯥ ꯀꯧꯋꯦ ꯍꯥꯏꯅꯦ." ꯃꯔꯨꯞ ꯃꯈꯩꯗꯣ ꯅꯣꯛꯇꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯩꯔꯥꯕꯅ "ꯍꯦꯝꯕ, ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯅꯥꯝꯗ ꯊꯝꯈ꯭ꯔꯒ ꯏꯇꯥꯎ ꯁꯂꯥꯏꯒꯤ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯝꯇ ꯁꯦꯝꯃꯨꯁꯦ. ꯃꯁꯤ ꯅꯨꯄꯥ ꯊꯣꯛꯃꯟꯗꯗꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒꯗꯣ ꯃꯤꯅꯒ ꯀꯣꯏꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ." ꯍꯦꯝꯕꯅ ꯅꯣꯛꯂꯒ "ꯁꯦꯝꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯅꯨꯄꯤꯅ ꯐꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤꯁꯦ?" ꯖꯦꯝꯁꯅ "ꯇꯥꯏꯞꯀꯤ ꯋꯥꯗꯤ ꯑꯩꯒꯨꯝꯕ ꯊꯤꯔꯒ ꯆꯞ ꯆꯥꯔꯗꯧꯅꯤ." ꯃꯩꯔꯥꯕꯅ ꯆꯩꯍꯜꯂꯩ꯫ "ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦ. ꯃꯄꯥ ꯐꯥꯎꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯕ ꯅꯪꯅ." "ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯧꯔꯗꯧꯅꯤ. ꯌꯥꯔꯦ. ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ. ꯅꯨꯄꯤ ꯀꯣꯏꯗꯧ ꯁꯔꯨꯛ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯑꯩ ꯂꯥꯏꯅꯤꯡꯉꯒ ꯂꯩꯔꯨꯔꯗꯧꯅꯤ." "ꯑꯗꯨꯅꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ? ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯈꯔ ꯇꯝꯃꯨ. ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯗꯣ ꯅꯣꯏ ꯈꯪꯗ꯭ꯔꯤ." "ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ ꯃꯌꯥꯝꯁꯦ." ꯄꯨꯔꯦꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯊꯕꯛ ꯀꯣꯝꯂꯤꯉꯩ ꯑꯗꯨꯗ ꯃꯔꯨꯞꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯅꯕ ꯐꯝꯊꯔꯛꯏ꯫ "ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯕ꯭ꯔꯤꯟꯗꯥꯕꯟꯒ ꯌꯥꯝ ꯄꯜꯂꯤꯁꯤꯕꯣ?" ꯃꯩꯔꯥꯕꯅ "ꯏꯍꯦꯔꯥ, ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯀꯣꯏꯔꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯁꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯋꯥ ꯈꯟꯅꯔꯝꯃꯤꯅꯤ." "ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ. ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧ ꯇꯧꯗꯅ ꯁꯤꯟꯗ꯭ꯔꯒꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯕꯣ." ꯁꯂꯥꯏꯁꯨ ꯅꯣꯛꯃꯤ ꯈꯨꯝꯂꯩ꯫ "ꯏꯊꯧ ꯃꯌꯥꯝꯅ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯕꯒꯤ ꯋꯥꯕꯤꯕꯁꯤ ꯎꯕꯗ ꯇꯁꯦꯡꯅ ꯁꯤꯡꯒꯜ ꯑꯣꯏꯗꯧꯕ ꯏꯀꯥꯏꯔꯦꯀꯣ." ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯇꯥꯔꯦ." "ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ?" "ꯑꯩꯈꯣꯏ ꯍꯦꯝꯕꯁꯦ ꯂꯨꯍꯣꯡꯗꯧꯔꯦꯅ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ." "ꯑꯗꯨꯒ ꯑꯩꯈꯣꯏꯗꯒ ꯀꯩꯝꯇ ꯍꯥꯏꯗꯦꯅꯦ. ꯃꯕꯨꯛꯁꯦ ꯀꯌꯥ ꯂꯨꯔꯤ ꯃꯤꯅꯣ?" "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩꯔꯣ?
ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯂꯨꯍꯣꯡꯕꯒ ꯆꯠꯇꯕ ꯀꯨꯏꯔꯦ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯊꯒꯦ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯀꯗꯥꯏꯗꯩ ꯄꯥꯎꯅꯣ ꯑꯗꯨꯅꯃ ꯂꯣꯠꯂꯅꯨ ꯅꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩ ꯂꯣꯏ ꯇꯥꯍꯧꯔꯕꯅꯤꯀꯣ ꯍꯦꯝꯕ ꯃꯌꯥ ꯆꯤꯛꯂꯒ ꯁꯧꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯀꯥꯏꯗꯩ ꯋꯥꯅꯣꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯄꯪꯉꯥꯏ ꯍꯥꯏꯔꯝꯒꯅꯤꯌꯦ ꯍꯣꯏ ꯑꯍꯜ ꯃꯁꯦꯟꯕꯨꯗꯤ ꯈꯪꯅꯔꯦ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯤ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯗꯩꯅꯣꯕ ꯃꯁꯥꯅ ꯐꯥꯎꯕ ꯐꯖꯅ ꯌꯥꯔꯤ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯤꯕꯣꯅꯤ ꯃꯃꯜ ꯀꯥꯍꯟꯕꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦꯕ ꯁ꯭ꯀꯨꯜꯗꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯨꯡꯗꯒꯤ ꯈꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯈꯥꯕꯗꯣ ꯇꯨꯡ ꯂꯩꯔꯒ ꯌꯦꯡꯂꯩ ꯊꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯃꯤ ꯃꯆꯥ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯈꯥꯕ ꯑꯗꯨꯃꯛ ꯎꯁꯤꯠꯇꯅ ꯇꯤꯛ ꯅꯦꯝꯂꯒꯗꯤ ꯑꯗꯨꯝꯅ ꯈꯔ ꯅꯣꯟꯖꯧ ꯍꯤꯔꯣ ꯁꯥꯒꯅꯨ ꯃꯐꯝꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕ ꯑꯆꯧ ꯑꯁꯥꯡ ꯁꯦꯜ ꯄꯥꯏꯕꯅ ꯑꯌꯥꯝꯕꯅꯤ ꯃꯁꯤ ꯅꯪ ꯈꯪꯉꯤꯀꯣ ꯊꯣꯏꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯈꯥꯕꯅ ꯑꯃꯨꯛ ꯈꯥꯝꯃꯩ ꯉꯥꯏꯈꯣ ꯊꯣꯏꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯣꯟꯊꯣꯔꯛꯏ ꯃꯇꯦꯡ ꯑꯝꯇ ꯀꯦꯟꯇꯤꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯝꯇ ꯂꯧꯕꯤꯔꯝꯃꯨꯗꯅ ꯁꯥꯎꯅꯤꯡꯕꯒꯤꯗꯤ ꯊꯣꯏꯕ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯖꯔꯒ ꯈꯥꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯗꯨ ꯏꯜꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯥꯀꯟꯗꯒꯤ ꯗꯦꯕꯤꯅꯥꯅ ꯊꯣꯏꯕꯁꯨ ꯆꯠꯂꯝꯕꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯗꯦꯕꯤꯅꯥꯁꯨ ꯏꯂꯤꯒ ꯆꯪꯂꯛꯂꯒ ꯗꯦꯕꯤꯅꯥꯅ ꯊꯣꯏꯕꯗ ꯅꯣꯠꯕꯨꯛ ꯑꯃ ꯄꯤꯔꯛꯏ ꯁꯤ ꯕꯥꯏꯑꯣꯒꯤ ꯅꯣꯠꯁꯅꯤ ꯑꯩꯅ ꯅꯪꯒꯤ ꯁꯤꯟꯕꯤꯕꯅꯤ ꯌꯥꯅꯤꯗ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯇꯞꯅ ꯁꯤꯟꯖꯔꯒꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯑꯣꯖꯥꯅ ꯀꯧꯈꯠꯍꯜꯂꯤ ꯑꯗꯨꯒꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯗ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯪꯁꯨ ꯂꯥꯟꯗꯦ ꯄꯨꯝꯅꯃꯛ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯅꯤ ꯑꯗꯣ ꯁꯦ ꯅꯣꯠꯕꯨꯛꯁꯤ ꯂꯧꯁꯤꯜꯂꯨ ꯊꯣꯏꯕꯁꯨ ꯃꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯕꯗꯨꯗꯗꯤ ꯂꯧꯁꯤꯜꯂꯤ ꯊꯦꯡꯛꯌꯨ ꯗꯦꯕꯤꯅꯥ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯦ ꯃꯁꯤꯗꯤ ꯁꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯆꯪꯈ꯭ꯔꯤꯕ ꯊꯣꯏꯕꯗꯨ ꯌꯦꯡꯂꯒ ꯗꯦꯕꯤꯅꯥꯗꯨ ꯃꯣꯃꯣꯟ ꯇꯧꯖꯩ ꯃꯇꯧꯗꯨꯗ ꯏꯂꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯈꯔ ꯌꯦꯡꯉꯗꯤ ꯅꯪ ꯑꯃ ꯊꯣꯏꯕꯗ ꯂꯥꯏꯌꯣꯛꯅꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯅꯪꯁꯤꯃ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯁꯤꯕꯨ ꯂꯤꯛꯂꯥꯏꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕꯅ ꯏꯔꯩꯃꯗꯤ ꯇꯞꯊꯗꯨꯅ ꯂꯩꯕ ꯄꯥꯝꯗꯕꯗꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯦ ꯑꯔꯥꯞꯄ ꯃꯔꯤ ꯑꯃꯠꯇꯁꯨ ꯅꯠꯇꯕꯅꯤꯅ ꯃꯤꯈꯨꯕꯤꯁꯨ ꯃꯅꯝꯃ ꯏꯔꯩꯃꯗ ꯂꯤꯛꯂꯥꯏꯕꯨ ꯊꯥꯖꯅꯤꯡꯕꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯊꯝꯗ ꯂꯤꯛꯂꯥꯏꯕꯨ ꯊꯥꯖꯅꯕꯒꯤ ꯋꯥꯔꯦꯞꯅꯔꯦ ꯑꯉꯥꯡꯈꯩꯁꯨ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯔꯕꯅꯤꯅ ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯀꯨꯏꯅ ꯄꯟꯊꯕꯕꯨ ꯄꯥꯝꯗ꯭ꯔꯦꯕꯨ ꯏꯅꯝꯃꯅ ꯐꯩꯌꯦꯅ ꯈꯟꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯖꯔꯦ ꯅꯅꯥꯎꯒꯁꯨ ꯇꯥꯟꯅꯖꯔꯕꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯅꯝꯃꯗꯕꯨ ꯂꯩꯔꯗꯤꯅꯦ ꯃꯃꯧꯗꯣ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯗꯧꯕꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯃꯨꯛ ꯐꯕ ꯃꯅꯦꯝꯗꯤ ꯃꯐꯝ ꯀꯩꯗꯁꯨ ꯐꯪꯉꯔꯣꯏꯀꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗꯨꯅꯕꯨ ꯀꯅꯥ ꯅꯠꯇꯦ ꯏꯆꯥ ꯊꯥꯖꯔꯤꯁꯤꯅꯤ ꯂꯤꯛꯂꯥꯏꯗꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯜꯂꯛꯏ ꯃꯤꯈꯨꯕꯤꯅ ꯂꯤꯛꯂꯥꯏ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨꯅꯦ ꯃꯧꯅ ꯃꯁꯛ ꯐꯖꯔꯤꯕ ꯆꯥꯅꯒ ꯍꯥꯎꯔꯤꯕ ꯏꯕꯨꯡꯉꯣ ꯍꯦꯝꯕꯒ ꯄꯥꯕꯗ ꯑꯣꯟꯊꯣꯛꯅ ꯆꯨꯅꯈ꯭ꯔꯦꯕꯣ ꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯤ ꯀꯨꯝꯍꯩ ꯑꯃꯕꯨ ꯑꯣꯏꯔꯅꯤꯅꯦ ꯕꯣꯔꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯀꯩꯅꯥꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯃꯌꯥꯝꯗꯨ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯍꯜ ꯃꯁꯦꯜ ꯃꯪꯒꯣꯜ ꯀꯥꯔꯛꯂꯕꯁꯤꯗꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯃꯣꯏꯗꯨꯁꯨ ꯃꯍꯧꯁꯥꯒ ꯃꯣꯏꯗ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯈꯟꯖꯈꯤꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯅꯥ ꯈꯪꯗ ꯅꯨꯡꯁꯤꯖꯈꯤꯕ ꯃꯥꯒꯤ ꯗꯥꯁꯥꯂꯥꯏꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯊꯥꯒꯤ ꯁꯦꯂꯔꯤ ꯐꯪꯕ ꯅꯨꯃꯤꯠꯇ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯂꯥꯏꯒꯤ ꯐꯤꯔꯣꯜ ꯑꯃ ꯈꯨꯗꯣꯜ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯏꯃꯨꯡꯗꯒꯤ ꯁꯂꯥꯏ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯂꯤꯛꯂꯥꯏꯗꯨ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯊꯃꯣꯏ ꯅꯨꯡꯁꯤꯕꯗꯤ ꯐꯪꯈꯤꯗ꯭ꯔꯕ ꯑꯣꯏꯖꯅꯤꯡꯈꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯗꯨꯕꯨ ꯂꯝꯂꯥꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟꯁꯨ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ ꯊꯃꯣꯏꯗ ꯇꯥꯔꯝꯕ ꯅꯪꯒꯤ ꯁꯛꯇꯝꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥꯁꯨ ꯑꯀꯥꯎꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ
ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯕ ꯅꯪꯒꯤ ꯃꯐꯝꯁꯨ ꯃꯉꯥꯎ ꯊꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯕꯜ ꯈꯥꯗꯨꯅ ꯊꯝꯃꯝꯕ ꯉꯁꯤꯗꯤ ꯀꯜꯂꯕ ꯏꯁꯤꯡꯒꯤ ꯔꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯃꯥꯏꯆꯣꯟꯅ ꯌꯩꯔꯕꯗ ꯇꯣꯔꯕꯥꯟꯁꯨ ꯕꯜꯁꯨ ꯅꯤꯡꯈꯥꯏꯈ꯭ꯔꯦ 이레이나 보라가 ꯆꯠꯈ꯭ꯔꯕ ꯄꯨꯟꯁꯤꯗꯤ ꯍꯜꯂꯛꯄꯁꯨ ꯌꯥꯔꯔꯣꯏ ꯍꯜꯂꯛꯈꯣ ꯍꯥꯏꯅꯁꯨ ꯑꯩꯕꯨ ꯀꯧꯔꯅꯨ ꯏꯆꯦ ꯈꯣꯟꯖꯦꯜꯗꯨꯗ ꯂꯤꯛꯂꯥꯏ ꯈꯖꯥꯏꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯁꯠ-ꯁꯠ ꯇꯩꯊꯣꯛꯂꯒ ꯊꯣꯏꯕ ꯀꯩ ꯂꯩꯔꯦ ꯊꯣꯏꯕꯁꯨ ꯃꯆꯦ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯅꯨꯄꯥꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯏꯆꯦ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯏꯆꯦꯅ ꯅꯨꯡꯉꯥꯏ ꯐꯅ ꯂꯩꯕꯗꯣ ꯅꯨꯄꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯊꯣꯏꯕ ꯏꯆꯦ ꯂꯩꯄꯥꯛꯀꯤ ꯂꯥꯏꯕꯛꯁꯤꯕꯨ ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯆꯦꯅ ꯍꯥꯏꯕꯗꯥꯏꯅꯦ ꯄꯨꯟꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯏꯆꯦ ꯂꯩꯅꯥꯎꯒꯤ ꯄꯨꯟꯁꯤꯅ ꯋꯥꯈꯤꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯃꯍꯨꯠ ꯁꯤꯜꯂꯤ 이제는 누가이나 레이버도 우라가 아이나스 누가이제 이제 토이바 하이라가 목바보 건슬라가 갑레 루홍바시디 마담 크라이 토이비 코타모나 햄버 모몬 녹라가 낭나 빠모도 둠덕시다 계속 가이디 어두부 망골 가르바니나 얌꾸니 토파 해부도디 누가이데 얼승나수 야가도 만데 तामोना अꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯕꯨ ꯁꯦꯝꯕꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯇꯥꯃꯣꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯇꯥꯃꯣ ꯊꯣꯏꯕꯕꯨ 12ꯁꯤꯃꯛ ꯂꯣꯏꯕ ꯐꯥꯎꯕꯗꯪꯗꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯖꯗꯦ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯍꯦꯝꯕꯒꯤ ꯋꯥꯗꯨ ꯂꯤꯛꯂꯥꯏꯅ ꯐꯠ ꯀꯛꯂꯒ ꯍꯥꯏꯔꯤ ꯍꯣꯏ ꯇꯥꯃꯣꯅ ꯄꯨꯝꯅꯃꯛ ꯇꯧꯕꯤꯔꯒꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯆꯥ ꯏꯅꯥꯎ ꯁꯦꯝꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯇꯁꯦꯡꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯕꯨ ꯃꯤꯑꯣꯏꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯉꯝꯗ꯭ꯔꯒꯁꯨ 12ꯁꯤ ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯈꯟꯅꯁꯩ ꯍꯣꯏ ꯑꯗꯨꯃꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯍꯣꯏ ꯐꯔꯦ ꯅꯪꯒꯤꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃ ꯂꯩꯖꯕꯅꯤꯅ ꯑꯩꯅ ꯃꯗꯨꯗ ꯌꯦꯠꯂꯨꯕ ꯉꯝꯗꯦ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ ꯄꯨꯟꯁꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯊꯨꯡꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯖꯔꯦ ꯇꯥꯃꯣꯒꯤ ꯂꯃꯟꯁꯦ ꯁꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯪ ꯑꯩꯒꯤ ꯃꯔꯛꯁꯤꯗ ꯂꯃꯟ ꯍꯥꯏꯕ ꯑꯃꯃꯨꯛ ꯍꯛꯆꯤꯟꯅ ꯈꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯃꯤꯟꯅꯕ ꯉꯝꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯑꯃꯠꯇꯅꯤ ꯑꯩꯅ ꯉꯝꯕ ꯃꯇꯦꯡꯗꯤ ꯑꯩꯅ ꯉꯝꯃꯤꯈꯩ ꯇꯧꯒꯅꯤꯗ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯅꯤꯔꯛꯀꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯔꯣ ꯄ꯭ꯔꯤꯇꯤꯗꯨ ꯊꯕꯛ ꯂꯣꯏꯕꯒꯤ ꯊꯣꯛꯂꯛꯄꯅꯤ ꯒꯦꯠꯇ ꯃꯩꯔꯥꯕꯅ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯈꯣꯏꯃꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯤ ꯅꯣꯏꯅꯄꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯄ꯭ꯔꯤꯇꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟ ꯃꯆꯤꯟꯗꯨ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯄꯣꯝꯊꯣꯛꯂꯒ ꯂꯩꯔꯤ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯑꯗꯨꯛ ꯌꯥꯝ ꯁꯧꯔꯤꯗꯨꯕꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯑꯦꯅꯤꯃꯤꯔꯣ ꯍꯥꯏꯗ ꯋꯥꯗꯨ ꯁꯠ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯇꯝ ꯂꯩꯇꯦ 이베마 낭나 사원키바시나 나데 낭부 사원바기 레이나가 나브라바 낭시 다바 감다 레이지다바 미로 까이기노 낭나 눅뚜미 누미 쿠딩기 아이보도 nga이도나 레이미세 미누 크라가 히스카이 하이나 칸다우리게 마뚱디 낭가 무카나 nga이람가노 나트라가디 낭 나트라디 가이도도이바 핫도이바 핫비로 낭나부 핫게 하이라가디 녹녹다나 타와이시 타비게 하이리니 ꯄ꯭ꯔꯤꯇꯤ ꯃꯈꯥ ꯇꯥꯕ ꯇꯟꯗꯅ ꯃꯩꯔꯥꯕꯗꯒꯤ ꯊꯩꯔꯒ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯊꯥꯡꯕ ꯍꯧꯏ ꯃꯩꯔꯥꯕꯅ ꯆꯦꯟꯈꯠꯂꯛꯂꯒ ꯚꯦꯃ ꯅꯪꯕꯨ ꯑꯝꯇꯗꯤ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯦ ꯃꯤꯡ ꯅꯪꯒꯤ ꯅꯃꯤꯡꯗꯨꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯌꯥꯝꯅꯁꯨ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯅꯒꯨꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯛ ꯊꯤꯕ ꯅꯨꯄꯥꯗꯤ ꯅꯠꯇꯕꯅꯤꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯃꯤꯡ ꯍꯪꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯥꯛꯂꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯣꯏ ꯅꯁꯛꯀ ꯊꯤꯕꯗꯣ ꯁꯨꯡꯍꯦꯛ ꯍꯦꯛ ꯌꯦꯡꯕꯤꯔꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯗꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯛꯊꯤꯕꯤ ꯌꯣꯡ ꯅꯨꯕꯤ ꯃꯥꯟꯕꯤ ꯂꯩꯍꯧꯔꯣꯅꯦ ꯃꯩꯔꯥꯕꯅ ꯃꯥ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯈꯤꯒꯦ ꯇꯧꯕꯒ ꯄ꯭ꯔꯤꯇꯤꯅ ꯑꯩ ꯍꯥꯏꯔꯒꯦ ꯃꯩꯔꯥꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯤꯅꯣꯛꯇꯨ ꯍꯟꯖꯤꯜꯂꯒ ꯀꯥꯛꯄ ꯁꯥꯗꯨꯅ ꯃꯤꯡ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯩꯔꯥꯕꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ
Preetina magi ming hairakpado tadaugi ngairi. Preeti ikai tapna haire. Preeti kawe. Mairabadu noklet tawraga. Aduna hana haiba kaidauge. Yong hanubiside. Noi na pagi yong hanubiro aise. Mutung manaw nang aigi mangda mukhana lepakanu khangra. Wahi se hairaga Preeti tu gam chatki. Mairabana themnaba hotnaragasu mi tinba jaga yaurakpadudadi masu tungninaba lepiraga tumin lehaure. Preeti di gari ama pharaga dum chatkre. Nungshit ki mang tharaga gari du thaujilaklaga sumangduda kham khami thaubado. Gari dagi hekam tharakpaga janjat tauraga mama amadi arubibu kaure. Ma Ruby, Mo! Machana kanna kaubaduda Sanaraidu kadagi chentholaklaga. Hai, achauba, kaidaure, kana kaidaurage. Kaidaurage tamo. Taubadu hangat handa chatuna lairi, Sanaraina. Ai ma, kaidaurage mi achauba nangbo, kanana kari haira ageba. Ngahek adumna hangat handa chatlaba matong. Ima, liklaido. Arubi amadi Sanaraidu thaubuda khanging yenglai. Sanaraina. Achauba, nupi machadu kaidaure. Magi leifam khangi ma. Kariba, nupi du hilaifam khangleba. Handakti mai khagi khutagi nanthokan bayadabani. Adubo ma nupa amaga haina singaduna leirame. Ahan masel Mangol kanakre. Sanaraiga Arubiga do yenglai. Sanaraina. Kariba, nupa amaga haina singnare haiba. Taubado sofada da pam tharaklaga. Ma, nupa du kana sunati. Ekhoiga mari yamna ngaloinaba miri. Hena ngaklibadi Sanaraini. Ekhoiga mari naknabaneba. Hai, nupa du kana no. Hemani ma. Sanarai du khangprek khangi irai manu sopnamita haikibadu maning singlei. Adudi pumnamak mangladroi ma. Kari du paile. Migi mukuda takrabada. Aduso Koy to magaluna tinariba marupta. Hembana machin mopabo phasana sembi mali. Mopa nupa daso hembagi school da larik tamhali hairi. Decline factory da manager oina lairi. Amana hembaso achamba miri nate. Sanarai do singnaba mo ongda hairi. Pumnamak oiduna so mahaygi khutta soidana tagani. Aina kadai phawa tawba ngambaki haibado soidana khanghangani. James to Little Hotel to the Lakbani, Mana Pumduna Lairibado, Lintoini Yang Laga, Nokfetawi. James Nadum the Pumling coffee cup on a table to the Makol Karakajik Tokna Tamlay. Nupama sitting acting a king Kalakbani, Lintoy Rambado, Nokminok Missitoji, Lintoina. Equigi, loyal customer Roy Biriba, James, the city coffee citric of Jarabani, how not a biro. Adudi, Egisite so, ain't a treat of Matajaraki, Punata Minanaba. Weather, coffee amda. Lintoy sukemda khanda ahangba chair to the pump thare. Ponda de wayam ngangdaine, cater to me later. James to ikai baga to from khanda ikak tauraga lady. Lintoy do noklaga. I number wa come the later ba. Weather to lag to na coffee to tamlam laga jetki. Coffee taxi. Hi. James coffee thakpaga mamit manado chap yongi. Lintoina thawenki coffee doda Thomas spoon ani hapchin khibani. James ki matau do uraga Lintoy nokning badi phawi. Adubu khangjilaga haire. Kedoraga yam hautraba. Hawi. Yam hawi. Handang mukti Lintoy so wangang lakidre tumin laikre. James ki matau do uraga nokning ba penda ba maso yauri. Lintoy silo. Jonga chatpi ama James na Lintoy da pirakpani. Lintoy do suklap James da yenglai. Kaigano siba? Tips ni. Yamale. Yamdeda sirum silo. Thank you. Adude ayamuk thogige. James to maphamadu da gi thoraklai. Lintoy so jonga chatpi do da yenglakpani. I love you haina tharamba do ubada mai thong do khajik noklai. Aduga paisa do da amuktang chenbal do na thenglai.
ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯏꯕꯨꯡꯉꯣ ꯊꯣꯏꯕꯁꯨ ꯁꯤꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯑꯗꯨꯝ ꯇꯝꯊꯕ ꯌꯥꯏꯅ ꯁꯤꯗꯕꯨ ꯂꯩꯔꯒꯗꯤ ꯅꯣꯡꯗ꯭ꯔꯦꯅ ꯊꯤꯟꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯕꯁꯨ ꯌꯥꯏ ꯏꯃꯥ ꯃꯤ ꯃꯁꯥꯅ ꯄꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯂꯩꯇꯧꯔꯤꯅꯤ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯕꯨ ꯐꯥꯒꯤꯔ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯆꯦꯟꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯃꯥꯏꯁꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯌꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯤꯛꯂꯥꯏꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯣꯏꯗꯦ ꯃꯥ ꯃꯤꯒꯤ ꯇꯧꯕꯤꯃ ꯃꯁꯛ ꯌꯥꯝꯅ ꯈꯪꯕ ꯃꯤꯅꯤ ꯑꯍꯩ ꯐꯅ ꯌꯥꯝ ꯑꯣꯏꯗꯨꯅꯁꯨ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯃꯥꯃꯒ ꯋꯥꯔꯤ ꯁꯥꯒꯦ ꯀꯩꯗꯧꯕꯒꯤ ꯑꯗꯨ ꯀꯨꯏꯅ ꯌꯩꯊꯣꯛꯇꯧꯔꯤꯅꯣ ꯍꯦꯝꯕꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯗꯥꯏ ꯂꯤꯛꯂꯥꯏꯒꯤ ꯋꯥꯅ ꯀꯗꯥꯏ ꯈꯟꯕꯗ ꯈꯟꯐꯝ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯆꯠꯀꯗꯕ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯦ ꯏꯔꯩꯃꯗꯨ ꯃꯤꯠꯈꯨꯕꯤ ꯍꯣꯏꯗ ꯂꯥꯛꯂꯒ ꯄꯥꯎꯁꯤꯡꯗꯨ ꯇꯝꯂꯤ ꯏꯔꯩꯃꯅ ꯃꯤꯠꯈꯨꯕꯤꯌꯥ ꯅꯪꯅ ꯌꯥꯅꯅꯕ ꯈꯔ ꯁꯤꯜꯂꯨꯀꯣ ꯀꯨꯏꯅ ꯌꯩꯊꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯋꯥ ꯌꯥꯝꯅ ꯌꯥꯝꯂꯛꯀꯅꯤ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯌꯥꯝꯃꯤ ꯏꯃꯨꯡ ꯃꯁꯛ ꯐꯖꯕꯤ ꯑꯁꯦ ꯀꯨꯏꯅ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯑꯩ ꯄꯥꯝꯗꯦꯀꯣ ꯑꯍꯣꯏꯁꯦ ꯏꯅꯝꯃ ꯑꯩꯅ ꯌꯥꯅꯕ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯇꯧꯔꯒꯦ ꯃꯨꯛꯇꯥꯅ ꯏꯆꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯂꯤꯛꯂꯥꯏꯗꯣ ꯍꯥꯏꯕ ꯏꯟꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯥꯏ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯒꯅꯤꯗ ꯃꯥꯒꯤꯁꯨ ꯃꯧꯄꯥꯕꯨ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯗꯅ ꯑꯗꯨꯛ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯏꯅꯝꯃ ꯃꯧꯄꯥꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯑꯗꯨꯒꯤ ꯃꯥꯅ ꯄꯥꯈꯠꯆꯗꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯃꯥꯅ ꯈꯣꯡꯒꯨꯜ ꯇꯥꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯏꯆꯦꯒ ꯏꯊꯩꯒꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯖꯒꯗꯧꯔꯤꯕꯅꯤ ꯍꯣꯏꯅꯤ ꯅꯣꯏꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯨ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜꯗꯤ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤꯗ ꯑꯗꯨꯒꯤꯗꯤꯅꯦ ꯅꯈꯣꯏ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯈꯟꯅꯕ ꯇꯧꯔꯒꯦꯀꯣ ꯃꯨꯛꯇꯥ ꯃꯤꯈꯨꯕꯤꯌꯥ ꯅꯈꯣꯏꯅꯤ ꯐꯖꯅ ꯇꯥꯟꯅꯔꯒ ꯋꯥꯗꯨ ꯂꯦꯞꯅꯧꯀꯣ ꯍꯣꯏ ꯍꯣꯏ ꯏꯅꯝꯃ ꯏꯔꯩꯃꯗꯣ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯥꯜꯂꯨꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯥꯜꯂꯨꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯒꯤ ꯃꯆꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯄꯨꯔꯦꯟꯗꯣ ꯃꯥꯒꯤ ꯊꯕꯛꯀꯤ ꯐꯥꯏꯜ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯐꯣꯟꯒꯤ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯩꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯄꯨꯔꯦꯟꯗꯨ ꯉꯛꯅ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤ